आर्मी की केस पर गाड़ी न मियोय अमा थोमलम ले हाइरे ngarang nungtil army की केस पर गाड़ी न क्वाक तादा मियोय अमा थोमलम ले असोकपा हॉस्पिटल द पुखतख्रे यामना थीना सोकले हाइना सोशल मीडिया सिंगदा वीडियो अमदी फोटो न सिंग बथागनरख्रे मखाताबा अपडेट ngaminase हौजिक हाकी ममांगदा सिंग थाम लेकाई लंबीदा मियोय अमा तादुना लेरे पुलिस द रिपोर्ट तौख्रे इमुंग मनुंग यौनबा शेयर तौबियो ngarang ahingdagi तादुना लेबा माले तंगदांगबा खंगद्रे हाइना सोशल मीडिया सिंगदा थागनरखले कांगपोकपी डिस्ट्रिक्ट kapnaba village sep amasung mahaki loinabi yauna khunja ahum sikiba yum kaya mai thakiba ki makhataba akupa paw lakle कांगपोकपी डिस्ट्रिक्ट की लोइबोल खुलेंदा लांदादुना village sep amasung mahaki loinabi yauna khunja ahum hatkhre khulgi yum taret amasung gari ani mai thadoklamlai asiba haksang sing कांगपोकपी da pukhre कांगपोकपी डिस्ट्रिक्ट की न्यू कैथलमानबी पुलिस न कोनबा टुपुल मना की लोइबोल खुलेंदा अफाव मखल की खुलाई पाइबा कादर सिंगना लांदादुना खुलसगी विलेज सेप महाकी लोइनाबी अमसुंग खुंजा अमा हातख्रे खुलगी युम तरेत मारुति जिप्सी NL03 5803 अमा अमसुंग महिंद्रा बोलेरो पिकअप वैन अमा मई थादोकलमले थौदो से ngarayo anganba pung mari rom tarakpada khullasida thokibane khulai paiba singaduna khullasida changselaglaga village sep let khongam haukip kuntraga mari apokpa manglum haukip amasung mahaki loinabe temnare tuiboy haukip sahi kungamanga amasung khullasigi jamental haukip sahi kuntra kawamyoy homnomene kaptuna hat khibane khulai paiba singaduna khullasigi sep mahaki loinabe amasung khunja amasung nongmene kaptuna hat padaratana khullasigi yum taret amasung gari anisu maina tumna thadoklambanhe haide ngarangi tam thiraba thaudosi matang sing the best toba underground organization amatana official oina claim torokpa laikhidre thajabe aba maphamdagi phangba pawna haibadadi loibol khulen hariba khullasigi village sep mahaki loinabi yauna khunja singna suda lerakliba kuki khulai paiba khutpu amaga naknaba mari lenaba loinana makhoibu khullasida lekpham chafam pibagi thawong sa tharakpane haide masigidamakta suda leba atopa kuki khulai paiba khutpu amana thawaina संगसलक्तुना लोइबोल खुलेन असिदा अकनबे टेक्स थारंबने हाइरे अतोपा पावगे लेखोन अमगी मतुंगिना दि खुलाई पाइब खुटपु अमना लोइबोल खुलेन मनाकी लंबीदा लाकपदा मफमस्ता हांद लेरंबा अतोपा खुटपु अमना नोंमै कापलुबने थौदो असिदगे नाकालानगे मरक्ता खुद हनादुना मिनिट 30 रोम खुद थौनारकपने नोंमै मखोल ताबदा लोइबोल खुलेन गी खुंजा सिंग खुल थादोक्तुना लांजेना के हाइरे थौदो असिगे पाव ताबदगे स्टेट अमसुंग सेंट्रल फोर्स की पार्सन सिंग संगसिंदुना थी हुंबगी थबक चथखरे हाइरे कुकी एनपी Manipur thaudo asibo kanmong yani da phongdok laduna sena miyo sing thidok tun logi matungina matik saba axel logadabane haina phongdo rakre nakalam romdana nongmai kapada kuki lon ngangi haina thamlakre ngarayuk loibol kuki khonda thokiba miyo ahum sikhiba mari yumai chakiba thaudok ta kuki lon ngangba sing senabagi thajaba video clip sing viral oirakre kanna irang thoklinga marakta khulai paiba miyo singna nongmai kapaga loidana mi amana kuki lon da somda kapu asomda kapu haibaga loidana kaplaba matungda phajana tawre haibasu yauki haidi video dogi asum sumda amadi thaudok thokpa maphamgi matangda sabchana confirm tawbadi ngamdre Romai Naga Council Manipur Nscn na Kangpopi District ki loibon kuki khunamadi pongring long part 1 Naga khunna konba maphamda thokiba thaudo adu da yamna kanna nungai taba phongdorakle ngarang gilanda adu kuki military singna sathabane amadi ngara ayuk pung ahu makhairom tabadagi nongmai kapa hawraktuna khunja sing yamna khudong thiba yaba phiba mayok na ki haide miyam gi kanimata khandaba tawgi hana tawba amadi furup sing gi marakta mukna ba phibam thokna ba hona ba se condemn tawi haba wafam ransomna thamlakle Senator Singna Miam the Lale Hajagadabani Amadi Manipurda Kundari Puruki Marakta Unkanaba Pibam Tohanaba Honaba Lepkadabani Haina Haiba Wafam Sutamlakle suspension of operation Gimarum da Apomakagi Kulai Sing Paiba Kuki military Singna Pong Ring Long Manakta Popi Tariba Mapam Sing the Naga Sing Buaki Kangpi Haina Paladuna Lamdam Adom the Labor Su Kem Sing Lotoka the Haina government da ransom na demand tauri Nomai Kapa the Harauzaba Kuki military Sing Bu security agency Singna Sogot Pasi Southwest Foothill area da leriba Naga singna yamna haksina lawi haina su phongdorakle marile na wafam amana coordination committee longmai area na ngarangi thaudo adubu kadem tawraduna ngarangi thaudo adugi daita kuki militant singni haina maral sirakle lamdam madom da leriba kuki militant singi su kem puna maklok thokna ba demand tawbaga loina na su gi mingda kuki militant singna apho makhal gi khulai sing pairaga pongring long pondai jang area da Naga singbu ki hanbagi thabak sing sathai haina su phongdorakle
Manipur ki Naga tapa mafam singda miyamna mitsing na singna leibaga loina na singna ninga aba moongda sathoka sintauba theknarabadi report tawbiyo haina su coordination committee longmai area na makata na phongdorakle Kuki inpi Manipur na IM amasung ZUF ta marat sidi IM na di yumpham yaudaba marat season bani haide Kangpupi district ki manung chanba loibol Kuki khunda ngara ayu angan bada sathakiba landadu da mi ahum siraga yum taret mai chakhiba do Nscn IM amasung ZUF ki nani haina Kuki inpi Manipur na mara sikhiba do Nscn IM na di Kuki inpi Manipur na sirakliba mara adu yumpham yaudaba ni haina phongdokladuna miyambu lana lamjing na bahona bani haina phongdorakle Kuki inpi Manipur na thadorokpa serol adubu yaningdaba phongdokladuna Nscn IM ki serol amana hai loibol da thokiba thaudo adu Nscn IM da mara sirakpa adu yumpham yaudabani amasung masi makhoina satharakpa semjin sajinba miyamda aranbu pau tamsillaga miyambu lana lamjingnaba honabaga loinana leiriba phibam asi semdok sadoknaba honarakpagi saruk amane misimina yaurokpada amasung asopan yaurokpada semdok sadoklaga miyam thajahannaba hanjin sathaduna lakwa khongthang adugi saruk amane haiba wafamsu thamlakle Kuki inpi Manipur na thokiba serol du miyoibagi awaba phibambu makhoigi political gi oija oitha khara fangnaba khudung chaba lawnaba honabani haina lawi haidi yumpham yaudana khudam sangdam amata leitana mara sijillaga propaganda sathabagi chanabi ama Kuki inpi da leirakli haina palladuna makhoigi asigumba lisada si thodok yarakta miyam amangda uthokiba leikhre makhoina sathariba thongsing adu aranbani haiba miyam da khanghan khre haina Nscn IM na phongdorakle semjin sajinba aranba wafam kya sandokpana asumba saba yaroi amadi maduna miyam marakta thajanadaba hengar hangane haide Kuki inpi Manipur na miyam da aranba pau sandokpa du Nscn IM na condemn tawba phongdokladuna asigumba semjin sajinba wafam singda khudam sangdam amata yauduna sathariba se toknaba wafam su thamlakle political amasung khudong chaba khara lawnabagidama atopada mara sijinba daita leitaba thawongne amasung masena ingtapa hanjinhanaba amasung wari sananaba khongthang sing lokhalakpada apanba ohengani haina palladuna aranba wafam sing sandoklabasu maduna asumba wafam onthokpa khak yaroi haibase masi sandokliba singna khangjinba fagani haina serol aduna makha tare Kaithel mayai nupi phuruba ama court na police custody remand pi khre haire Sagol sen numit ke ayukta thangal kaithel da mimang da masagi loina bibu tamthina phuki haiba masagi sahi kunthrarom suraba miyoi ama Chief Judicial Magistrate Imphal West ki court na police custody remand pi khre masama ki loina bibu kaithel da miyam amang da tamthina phuki bagi da court na police custody remand pi khraba miyoi adugi mameng MD Islamuddin sahi kunthra apoko babu gawi yeripok keku makhadagi ni haire Mahakpu City Police Station ki team amana Chief Judicial Magistrate Imphal West ki court ta puthokladuna numit mari ni police custody remand pibi na bahajake APP na court ta thamkhiba wafamde ngarang numidang thaudo adugi victim aduna City Police Station da wakalakpada sagol se numit ki ayukta mahak thangal kaithel da lebiyum amada domestic helper oina thabak su na basatke mana gate manak ta left na leiringe da mahak ki mapuroiba sina khanghaudana tunglom da ki lakhe amasung mahak ngak thi saplaga yot ki get aduda yeisen khe thodo aduda ma ki kok amasu haksang ki mapham kya da sokhe mahana mayam ta na balaw khe maduda manak nakna leramba myoy seng mapham aduda sensenara khe amasung ma ki mapuroi babu pha khe mahakrim hospital da laikana na basat khe haide victim aduna phongdorak pawa phampal aduna APP na makhata na hai mahak amasung mapuroi bagi marakta nungai na daba kharadagi victim amadu sahi ani makhairom asi mapuroi baga leminadre haide adom moina makhoi khaina ba makti natte haike thaudo dugi matang da ahan bagi oina thigat pada accuse ni haiba mioi aduna mahana crime adu chathaki haba masana yajake accuse ni haijaba mioi aduna phongdo kebada mahake loina bi ase thengkhang kyarakta mahana phu kiba laikre haike amarom da victim aduna phongdo kebada mamage thaudok sing da su mahapu mapuroi bana phu ba adu da mapham kya da sokhi haike APP na makhata na hai accuse ni haiba mioi asina mahake loina bi asibu ngakthi sablaga yot ke get da yeshin kebado mahapu ha na bahona bani loina na accuse ni haiba mioi asina mahake loina bi bu thengkhang kyarakta phu kiba laikre habasu khangba ngamlei maramasina accuse ni haiba mioi asi makhata na wang pong jathana ba amasung langla langjil hena puthokpa ngamna ba makhata na thijinba mathau tare korna APP ki wafam tarba matungda amasung case ki record sing yenglaba matungda mioi adubu junni pan phawba police custody remand pi khibani haide
ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯅꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯀꯟꯅ ꯆꯠꯊꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯊꯥꯖꯩ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝꯁꯤꯡ ꯊꯥꯗꯣꯛꯅꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯀꯅꯤ ꯊꯥꯖꯩ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯂꯩꯉꯥꯛꯀꯤ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯄ ꯋꯥꯔꯜꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯍꯥꯏ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯉꯥꯛꯅ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯃꯛꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯈꯤ ꯊꯥ ꯑꯁꯤꯒꯤ 19ꯗ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯈꯪꯂꯛꯇ꯭ꯔꯤꯕ ꯅꯥꯒꯥ ꯃꯤꯆꯝ 6ꯀꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ PILꯒꯤ ꯍꯤꯌꯔꯤꯡꯗ ꯀꯦꯁ ꯑꯁꯤ NIAꯗ ꯀꯔꯤꯃꯠꯇ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯄꯥꯎꯃꯤꯁꯤꯡꯅ ꯍꯪꯕꯗ ꯃꯍꯥꯛꯅ ꯍꯥꯏ NIAꯗ ꯁꯤꯟꯅꯕꯒꯤ ꯐꯥꯏꯜ ꯏꯁꯥꯃꯛꯅ ꯈꯨꯌꯦꯛ ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ NIAꯗ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯒꯦꯞ ꯑꯃ ꯂꯩꯕꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯛꯈꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯉꯥꯛꯄꯒꯤ ꯑꯍꯣꯕꯁꯤꯡ ꯂꯩꯍꯟꯗꯅꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯇ꯭ꯔꯤꯄꯨꯔꯥ ꯋꯦꯁ ꯕꯦꯡꯒꯥꯜ ꯑꯃꯁꯨꯡ ꯕꯤꯍꯥꯔꯅꯆꯤꯡꯕ ꯕꯣꯔꯗꯔ ꯁ꯭ꯇꯦꯠꯁꯤꯡꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯒꯤ ꯑꯍꯣꯡꯕ ꯂꯥꯛꯍꯟꯕꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯗꯨꯅ ꯉꯝꯈꯩ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯈꯠꯅꯕ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯊꯕꯛ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯍꯣꯕꯁꯤꯡ ꯃꯦꯟꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯃꯦꯘꯥꯂꯌꯥꯒꯤ ꯀꯣꯅꯨꯡ ꯁꯤꯂꯣꯡꯗ 63ꯔꯛ ꯁꯨꯕ NECꯒꯤ ꯄ꯭ꯂꯤꯅꯔꯤ ꯁꯦꯁꯟꯕꯨ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯋꯦꯁ ꯇ꯭ꯔꯤꯄꯨꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯟꯀꯥꯃꯨꯔꯥ ꯕꯣꯔꯗꯔ ꯇꯥꯎꯟ ꯄꯣꯁꯇ ꯂꯥꯛꯇꯨꯅ ꯄꯣꯁ ꯑꯁꯤꯒꯤ BSF ꯄꯥꯔꯁꯅꯦꯜꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯍꯦꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯍꯟꯅꯕ ꯍꯣꯠꯅꯔꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯟꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯃꯥꯔꯠ ꯕꯣꯔꯗꯔ ꯄ꯭ꯔꯣꯖꯦꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯃꯁꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯏꯂꯣꯠ ꯕꯦꯁꯤꯁꯇ ꯊꯕꯛ ꯑꯣꯟꯊꯣꯛꯂꯒꯅꯤ ꯄꯥꯏꯂꯣꯠ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ 8ꯇꯒꯤ 9 ꯐꯥꯎꯕꯗ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯂꯣꯟꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯁꯤꯡꯕꯨꯁꯨ ꯍꯦꯟꯅ ꯀꯟꯁꯤꯜꯍꯟꯅꯕꯅꯤ ꯍꯥꯏꯔꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯁꯥꯜꯕꯥꯒꯥꯟꯗ ꯂꯩꯕ BSFꯀꯤ ꯇ꯭ꯔꯤꯄꯨꯔꯥ ꯐ꯭ꯔꯟꯇꯤꯌꯥꯔ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯁꯨ ꯃꯍꯥꯛꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯇꯥꯏꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯅꯤꯡꯊꯤꯖꯅ ꯑꯃꯁꯨꯡ ꯑꯈꯟꯅꯅ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯅꯕꯗ ꯃꯤꯠꯌꯦꯡ ꯊꯝꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯍꯥꯛ ꯅꯍꯥꯟ ꯅꯨꯡꯊꯤꯜ ꯁꯤꯂꯣꯡꯗꯒꯤ ꯑꯒꯔꯇꯂꯥꯗ ꯊꯨꯡꯂꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯨꯝꯄꯥꯕꯟꯇ ꯄꯦꯂꯦꯁ ꯍꯣꯇꯦꯜ ꯁꯥꯅꯕꯒꯤ ꯎꯔꯦꯞꯁꯨ ꯇꯝꯈꯤ ꯍꯥꯏꯔꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯄꯨꯟꯅ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯔꯗꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤꯗ एक पेड़ माँ की नाम थौरम पांगथोक्तुना उ चरा थाखरे फिबम सोक्सिलक्लिबा महौसागी खल कनबदा पुनमना सरुक यामिनसि हाइना BJP स्टेट प्रेसिडेंट अधिकारी मयुम सरदार देवीना फोंदोक्रे वाफम असि वर्ल्ड इन्वायरमेंट डे गमरि लेनाना BJP माइनॉरिटी मोर्चा थौबाल डिस्ट्रिक्ट अमदि लिलोंग मंडलना सिंदुना एक पेड़ माँ की नाम कैंपेन की सरुक अमा ओइना ngarang lelong haurebi campus a block mamang da pangthokiba thoromda phongdokibane May 3, 2023 dagi district mapan da hangbo relief camp prefabricated house in the Lerakpa IDP Satret ka Yankhi Taruk Laikidre Hade. May 3, 2023 dagi Horoklaga Hosik Power the Manipur Amasung Union Langana Warishin Purak the Bataki Makas Sang Tarakluba Manipur Gilan gi Togdok Sing Namaram Oreduna. Numit Asidagi Stelagana Hang Bayanga Tongan the relief camp prefabricated house alternative housing complex na sing the Lerakliba upon ba IDP Singi Masing Kiano Makogi Manung dagi Laikidaba IDP Singi Masing na Kiano Amasung unnatural death oina Laikidaba Togdoksing Matau Karamna Tohaloidagi Habagi Matanga Kari Karamba Tabaksing Langana Lokalabagi Haina Manipurgi Sangnai ba Aiba Masung political activist Hareswar Goswamina applicant Oiduna RTI Kutang the Hankiba Wahang Singi Paukum Home Department ki Maikaidigi Matam Chana Piraktabadagi Manipur Information Commission na so cause notice Pikre Commissioner Nahan Laukiba decision da RTI applicant Sigi Paukum information data sing Ngarang Paugi Manung da Pinanaba direction Pikibagi Matungina Manipur Lenga ki Joint Secretary Home na Ngarang Pirakiba Paukum data singi matungina di lan haurakkiba May 3, 2023 dagi hauraklaga April 2026 phawbada state asigi apunba district tara taruki manungda district mapan da hangbo relief camp prefabricated house na singbada leirakkiba IDP singi manungdagi mioi 7 ka 38 laikhidre aduga unnatural death ki thodokna mioi 15 laikhidre haina phongdorakle haire
Applicant Hareswa Gosami Mamang Sahi 2025 ki September at the Right to Information Act 2005 ki Makada Hangkibaw Hang Singasipaw Kumpirakadaba Home Department ki SPIO Joint Secretary na Matamsana Piraktabadagi Applicant Asina Manipur Information Commission MIC da appeal ama file Torakibani Haide Assam Police Parcel amagi quarter dagi drug fare haide Guwahati Police na khanaba intelligence ki paw phangbadagi handakta Bari Police Station the posting tarakiba taratara suba Assam Police Battalion ge last night Menhazul Abidin ki quarter dagi methamphetamine tablet listing home phum dagi sahum amasung cup syrup bottle listing amaga songa phagat pangam khibaga loinana Menhazul Abedin Masamaksu Guwahati Police na fare haide Thaudosina law enforcement officer kaya sulo na yadaba amasung drug mari lenaba thabak thoram singda sauna chenai habasi amohana miyamda mayek sengna utpadana tana asiguma thawong sing asina miyamda law enforcement ki thajaba hanta halagani haina maike kyadagi phongdongna rakhe Menhazul Abedin asi law na yadaba thabak thoram singda chenai habagi akhanaba paw phangbadagi police na red chathakibani haide Sahara Desert miyoi nipumapan kaurangba khangba ngamdana sikre haire West Africa gi leba am oiriba Niger da leba Sahara Desert miyoi nipumapan kaurangba na khangba ngamdabadagi sikre haina authority singna phongdokre lekidro miyoi sing adu malidagi muslim singi kumhai yaururaga halakpada makoina tongduna lakliba truck adu yaraktabadagi thaknaba ising leraktabadagi sikibani haire Agades lengakna phongdokibada Niger amasung Algeria gi Marakta Faudo Fauzin Taunabada Yamna Maru Eba Mapam Ama Oiriba Asamakadagi kilometer Marfu Hena Lapa Sahara Desert ki mi tadaba mapam amada miyoi singa du kaurangba khangba ngamdabana maram oiduna sikibani haire thaknaba isingi awaba mayoknari ngai cherakta truck adugi driver na gari adu semba yakhidabadagi thaudo adu thokibani haire Self Help Group ki members singda aki akhang pibiganu haire Kumbi Assembly Constituency ki Wangu Gram Panchayat Kuanba area da MSRLM ki makhada semba Self Help Group ki members singda MLA ki workers singni haiba singna Rajniti pusinduna sel phanginglabadi BJP ki poster thelu haina ki han khanganba mipai hanba tawriba sing khudakta ki lepiyo government ki lakpa scheme da Rajniti ki khud changhan biganu haina appeal tawrakle ngara ithai da pangthokpa paw gi mifam amada Wangu GP ki manung channa MSRLM ki makhada semkiba Laimurembi Village Level Federation Ithai Khunjau ki Treasurer Ningthojam Roni Balana Paumisingda phongdokibada MSRLM ki makhada Wangu GP ki area da Self Help Group kaya semduna Village Level Federation Formation Tauduna members sing the lupalising tara pithaba haunanaba process yamna loiraklaba matamda MLA gi worker ni haiba miyoi singna MLA gi maikedi gi Self Help Group nauna semduna tangka ahum thokna lupalising yankhai gi loan pigani haina hairake hairaba loan asi phanginglabadi BJP gi poster thetkedabani haiba wafam kya thambaga loinana hana MSRLM ki makhada semkiba Self Help Group sing muthanaba honare haike mana makhata na hai asumna miyamna chamanaba pokliba si marilenaba singna kohanbiyo haina marilenaba singi puning sing silakle ngarang ki paw ki mifamadu da saruk yakiba Kaniskal Wang Kauba miyoi amana kumbi SC ki praja singi mahut siladuna phongdokibada hauzik kumbi SC da propaganda ama oina Chief Minister Women Empowerment Scheme hairiba lenga ki scheme ase SC ki MLA na SC ki imung khudingda adusu BJP ki poster thetpa imung singda pigani haba wafam ama sandorakle masikadai phawba asumba oibano kariguma masina asumba oirabadi miyamda notification thoktuna khanghallo haike maan hai scheme ase kumbi SC ki oina BJP ki member khakta gi pirabra mipung khudima phangpham tabra haina hangbaga loinana hanagi semkhraba Self Help Group asi sanararoi MLA gi makhada nauna semba Self Help Group adu tamaksana gani hairiba sina asumba oirabadi masigi sumari lenaba singna miyam khangna notice ama thopiyo haike